Manipur Top Trending News na tungan-tungan ba wala ba source hindi ko tsarga. Mata-matang di oiba maru oiba ipaw sing patukan khangam jai. Ahan pawda Chief Minister ga oil LPG tanker mihut singa MOU ama kuyak pinakre. Imphal jiribam lambi da sel khaibani jinga NSCN-K gi kedar ama fare. Gaidin jang da pungkhai amaron nongmai kamnakre Santipur chingya da achouba IED plan tormlai. TV discussion da Amit Shah gi mak wangangui haiba wakat tagi police na fakiba ukil ama gi wakat kona disaster amatungda Imphal PS ki officer in charge amasung Manohar Mayum Vice ki mathakpa lakh yankhai gi civil suit file tor kahari tahi marfu ka suraba Chorchanpur gi IDP ama laikhidre National Security Advisor Ajit Doval na mahiru singda section wa phongtor krai pau sadok na pizari ahan pau da Chief Minister ga oil LPG tanker gi miyut singa MOU ama ku yek pinakre Manipur ki lifeline oriba highway singi manungda khwai gi maru oriba national highway number 38 Imphal jiri balambi paringda numit tara ga mangani gi manungda petroleum products sing putok posin tawriba truck sing dagi illegal tax sing lakat handana ba thabak pakhat piu haiba mamang thagi tara ga mangada tanker sing ga mari lainaba lop sing na Chief Minister da pisin kiba memorandum adugi matam hokiba sawol sinamita mapung phakiba ga iroina na yumja kaisa numita lainga ki authority ga mifum ama pangtok tuna khanakrabasu nakal ani gi marta yaraba wapam porta badagi ngarang dagi horaduna steering pai daba yauna atai kongjang singsang silakla matung ngasi Chief Minister na chiar logduna pangtok pa mifum amada MOU ama kuyek pinakre ngasinung tilpung mariom tarkbada babu parada laiba Chief Minister Secretariat ki cabinet hall pangtok ki bamifum da tongan ba point mangada nakal ani gi marta memorandum of understanding ama kuyek pinakibani point sing asida yauriba singna lainga ki commissioner home na chiar logdaba coordination committee ama semagaloina masida police CRPF HAF and PD loisang core committee of consortium of Manipur petroleum production transporter fraternity retail outlet dealer sing LPG distributor sing amasung driver association singi miyut singna yauna Imphal jirba lambi paring da kanboina chatok chasin tawbada laiba SOP review amasung rebate tawba yauri loinana committee na masigi report ama tha amagi manungda lengaka pikhalakpaga loinana rebate tawba SOP bu state gazette phongwasu yauri ani suba point na home department PHQ na District SP CRPF ta section na SOP nga na chat na bada direction sing issue tawba home department PSQ na national highway number contract ta paringda chaliba kanboy ifyu reaction ba nodal officer ama appoint tawba amasung officer sina district namakta sub nodal officer sing appoint tawba national highway number contract ta chaliba kanboy gi oina mathau tarpa phibam lakpada natagana tha khudingi oina review tawba amasung district SP singna national highway contract ta paringda lamhenba singna sel munbagi thabak lephanaba special drive chathanaba pautak pikhibi wakum su yauri amoromdana Imphal jiriba lambi da sel khaibani jingnaba NSCN-K gi kedar ma fare Manipur gi petroleum products sing putok posin tawriba truck ki association singna Imphal jiriba lambi paringda security gi kanboina ngak selabasu illegal tax sing lawe amasung thabak asibu lengangna hingnaba khonadre haiduna ngarang dagi tanker singna steering paidabgi khongjing chaksilak ngai gi cherakta ngasi highway paring asidagi gari singdagi sel khaibani haida chingaba NSCN-K gi kedar ma fare hari ngasi numidang tharoba police control room gi cherol amana di fara ba kedar asigi maming lungthau khon panmai jahi kunthra gani fikawi tameng district ki oinamlong kuldagi ni haidi mahak Imphal jiri bamlambi paringi kaimai PS na konba mafum amadagi habani hari mangondagi wireless set ama government of Republic of Nagaland gi mingda receipt memo taraga humdoi silga konana token taret amasung sel oina lupa lising aniga janipan recover tawre mahak security force ngasi phabani hari panbai abadi jiribam amasung Imphal gi marka CRPF ki assistant commandant amamna luchingba security personnel singna oil tanker sing yauna loaded truck amasung ahangba truck sing chang naina puthok posin tawram basu highway asigi mapum khrada kulai paiba singna namduna sel munbagi thabak chatharkibani makha tarpada national security advisor Ajit Doval na mahiru singda section wa ungdokre numit kharani gi mamangda NEET UG 2026 ki ahanba pangthokiba changingda question paper leak oi haibagi mayokta mahiru singna changsilakiba akanba khongjang gi matangda laipa asigi National Security Advisor Ajit Doval na mahiroi amasung naha singna makoina apamba pangthokpana freedom ni haina lawridabani haibagi section wa phongdokre wapum asi Ajit Doval na laipa asigi national security amasung public service ta kathokpa galonana pangthokiba thaong singtharaduna mangonda Lokmanan Tilak National Award khusinabagi thoram ama Pune da pangthokpada saruk yaraduna phongdokibani wapum asida laipa asigi freedom fighter bal Gangadhar Tilakna laikhidabagi ningsing thoram amasung thoram asigi
manung chana saknaraba mioi asigi mingda pibe award lawruduna mahakna makhatana hai laipa asigi naha singna India gi ningtam lanthengda luchingba singna kathokiba adugi mami tagadabani amasung ningtam ba haibisiga naha singna lawgadaba laipa asigi khunagi thaudang singa loinagadabani haiki naha singna ngasidi India asi matam pungnamakta haujik oiri film asida adumak laigari haina khalamba yai natragana makoina aningbasing pangthokpana ningtambani haina lana lawrabasu yai freedom haibisigi achumba wahantokti masinate hariduna numit kharagi mamangda New Delhi gi jantar mantadagi changchinkiba naha mairoi singi khongjangda saru yakiba singna hajadaba wahi wata asinaki amasung makoina sathakiba attack security personnel chani hena asok apan langki hainsu phongdoki maramasina kanrakliba democracy gi lengak lon asigi ningtamba haibisi laipa asigi damak thabak tawnabagi wakhal galoina gadabani harukliban ha singna bal gangada tilakki punsina piramba saktam sing loksin bagaloina India gi saktam phagat hanbada thogdang lawgadabani haiki laipa asigi mipum khudimangna maru oina naha singna pangtokiba wahi singi matung inna thabak pangtokadabani India gi damak asan mun ieng galoina laipa asi sagatpagi wakhalon chengadabani haiki haujiki naha singna akiba haibisi matangda mek sengna khangbada khudong chadaba mayakna bagum tauri hariduna British na lengak lingai gi matamda bal gangada tilakna mayakna kiba miot minai amasung awasa sing khangadabani haiki amaromdana TV discussion da Amit Shah gi mayaktu wangang lui haiba wakatagi police na fakiba okil amagi wakat ko na disaster laba matungda Imphal PS gi officer in charge amasung Manohar Mayum Bariski mathakta lupa lakh yankhai gi civil suit file tawke hari ngasi dagi na chahi ahum henbagi mamang kumja 2022 gi April 9 da Imphal da base toba TV channel amagi discussion program manung hutna da panelist ama oina saruk yakiba chingam tham ngatraba laytagi sanau jam Syamcharan Elias sanau chahi humpuka manga apoka laikidaba as Jigolna Union Home Minister Amit Shah gi mayakta derogatory legal sinai amasung mainland India bu abuse tawi haidina police ta wakalakpadagi police ta fara matungda police ki maikaidagi mahaki matata lakhotpa case ki final report ta yumpham oiduna case asidagi court na discharge taw prakraba matungda advocate asina mahaki mayakta wakalakpa amasung case register tawduna mahakpu maral sinaba hotnai haibagi charge ta Imphal police station gi matam adugi officer in charge OC amasung mahaki matata wakatkiba matam adugi BJP Yuba Mocha gi president Manohar Mayum Boris sahi kuntraga mari apopa M Balraj Ningthem Pukri Mapal gi mathakta civil charge senior division Imphal West Manipur gi court ta lupa lakh yankhai gi compensation pi gadabani haidina civil suit ama file tarokle TV discussion aduda advocate S Syamcharan na phongdo kiba wahum sing yauba video clip ama galunina April 9 2022 da pangto kiba discussion adugi mayakta M Barisna complainant oiduna April 13 2022 da Imphal police station da complaint report ama file tarokibani report asigi matung inna police station asida 0 FIR number 0/4/2022 under section 126B 124A 295A 504 505/2 amasung 506 IPC register tawduna lokhalkibani amaromdana yamna nungaitaba mioi pok tangna phungba mioi pok adubu mioi laibak tamagamte haibadumak haibiyai chahi marfuga tare surba chorchanpur dagi IDP ama laikidra hairi May 2023 dagi horkiba tamthirba lalgi thogdok singa maram oireduna chorchanpur gi hingkhang phai dagi thawa hingnabagi damak lanjelakuna moirangi thana pokpida tha amarom changja lorok amatung Imphal West gi Pachoi PS na kwaliba sagol tongbagi Lansonbi Kaithel manakta leiba recent higher secondary school da hangba relief camp ta changja phom lorkiba masagi chahi marfuga taret surba ahal amangasi ayupung 9 nifuga mangarom tarpada khangkhaudan laikidra hairi thagdo asigi matangda pau sesina relief camp asidagi phangba pauna hai laikidra ahal asigi maming P Kulakawi mahak kumja 1939 gi April kunga mathoi da pokibani mahaki apokpagi mingna laikidaba P Yaima kawi hairi mahak chahi yamsilakpadagi liver amasung langsamda khudong chadabasing mayok narakla matung ngasi khangkhauda laikidabani mahaki aroiba mathau mangam ngasi ayupung 13 khara helakpada pangthokre lengaki maikaidagi ngasi numidang phawda makhal amatagi mateng pirpa laikidra hairi nupi masa singda kadar toramba nupa masa ama fare piklibi nupi masa singda sendok sadok laba aranba photo social media da upload tawduna ihan khanghanba amasung blackmail tawbagi mayokta kumbi PS na lokholapa case amaga mari leinana police na ngarang hautak tamfa kunau wangu kairaudagi juvenile nupa macha ama fare hairi social scientist ama oiriba Dr. Danabir kari hairi mikhal gi matamda isagi voting right lukmai da haplaga yonba topu mathau tai matik chaba mihut khansi hairabadi mikhal matamda isagi voting right lukmai da haplaga yonba tokpa mathau tai corruption haibasi miyam dagi hobani mihut dagi hobana te apaba mihut khanba haibasida
ngasigi naharol amadi maira paibigi achobo thodang lai haina social scientist Dr. Danabir na phongdokre wapum asing asi nongchup Imphal palem ima apun balup nimpal na sinduna mikhal amasung maira paibigi thodang haiba hiramda nongmagi oina khana nenabagi thoramda press club ta ngarang pangtokibada resource person oina saruk yaraduna ma na phongdokibani thoramda nimpal gi president TH Ibiyaima nupi samaj ki president TH Ramani Amgil gi president L Nganbi amasung Singmi Tami President Y Momona President member sing oiduna saruk yaki loinana Limkon gi President MS Ritabu Wanganglu oina saruk yaki Tharom siga mari lainana Nimpal gi Secretary S Santi Laimana phongdokibada Manipur da awonba ahongbu porpada puwari dagi hauraga maira paibisingna achoba thodang lawduna lakli ngasi laipaksida oiriba phibamsida aikogi afaba mihut khanba haibasi yamna mathau tarklei mating leiba afaba mihut khanba haibasida ngasigi nahasing amadi maira paibisingi achoba thodang leiri masina maram oiraga lakadorba Manipur Legislative Assembly gi mikhalsida lamdamsigi maira paibisingna kari thodang lawraga matik chaba luchingba khandadage haibasi tangai fadabani khanduna mihonsi pangthokoni haiki video si pagdala so kilang kibawa so mapigani channel si bong sibidina share amadi subscribe ko bibi amo hanya itan thar ko kundasari amadi makatangyan di sebataga manda ojege